2022 खल्लुबदा हौबदा ngairi boi khalli adubu tha taruk hau khare khangaudana matau asumna tha taruk amasu hau khragani matau asumna sahi 2022 loi khrani khanghaudana aduga 2023 su matau asumna haurakani aduga matau asumna loi khigani matau asumna sahi di adum hau khigani matamna lairingaida hona haudraba punsigi tha amamam hapta amamam numit pungjagi mamal bu thamhaudraba sahi ga loinana punchi su khaibok haukhiba khanghauroi matam amasu lakani aikhoi khalakani ai hona gedi mayama hona ba yabani matam anuda thamoida hona ja haudabagi wajagani sagatcharuba asa manglan punma hona haudabana kairagani aikhoina success oiriba miyamna masak khangnarba miyoi amabu yengbada mangona kari uba phangi aduga mana kari tawbana no mahakna ngasi success oiriba success oiganba miyoi singi asengba waridi makhoigi maningda makhoi matamga loinana chatte matambu pharaga sijanai henjanna khanbada matam manghande matambu matau karamna sijana gani makhoi phajana khangi punsigi second amata minute amata lemna manghande makhoi punsibu numit pungjada thiraga challi aduna matambu mamal piba hairabadi punsida success ki maning koitan tanabagi mathau taroi success adum nangi maning illagani yosabu yengbiriba mayamna tabda nungai bi bathogadi nusibina subscribe amasung share tawbirangani thajai thangnasi mathangi video ama ka loinan